Masagi Micham Siraga Condemn Touraga Atei Toudaba Leingak Ashi Loirabani Haina Mpcc ki Sports Cell ki Chairman WAHENGBAM ROJIT Allies Vuletna PHONGDOKHRE Wafamasi ROJIT na sinduna kumja lisingani amagi June 19 thawdukta leikidraba athauba singning singduna porompa thawan thaba leikaida leiba mahaki yumda pangthokiba ngamkhai kanba numit thoramga mari leinana phongdokhibani Tharamadуда tongan ba laikai gi ahal kaya sarugyaki ba singna June 19 da laikidraba singi photo da laikakhi thawranga mari leinana rojitna makha takibada tongan ba thodok singda micham yang kudong thiba nangbada leiriba Leingak asina condemn tobunatana karigumba amata tobungamde tasaina ngamdre haibasu nate kanagumbana Leingak asi mamai chumduna pubana karisu tobungamdre haina masana yajabasu ngamde miyamna wariba mayamasi politics asi masagi sendong tanba yaba lalon itik tofamni khana changlakpa kayana lalonfam onthokle miyambu lalon pot oina uba miutna Leingakpa ngakta leirabanina lisingani amagi June 19 gi thodok lisingani kunhumdoi gi me ahumdagi haurakliba lanjau tungda amuk thorak leroi haiba ngamdri karam matamda amuk lakani khanbada akiba fauri pumnamagasi koknaba aikhoina mikhalda leibak kananaba wakhalo leiba mi thakasi haiki June 19 thokrise asuguma June 18 si amuk tholakadra tungdasu haibagi pakhatpadu madi phawe loigre June 19 gudi 2001 nimitto aduki mati aikogi nungsa thibu nimit haitare tamthiraba nimit adu hojiksu aikoi madugi landu amukka tholakadra haibagi akibadi phawri matamda June 19 karigi thoki 2023 da May tarik ahumda karigi kuki amadi meitegi marakta lajao ma thoki masi karai degi hori haibaduneba aikoina naina ningidi June matamda 2001 da June 18 hekta khangthok thokpanati adugi mamangda sarkar gi gari soigiba lei raja mayam gi kari waloba lei hojiksu May gi tarik ahumda thokriba maitei amadi kuki gi lansida aikhoi gi pairiba sarkar sina kari soiba lei karamba awat pathabak lei kari umba section of the lei gi habdo madune ba khoina ngasi khana bada ka lei si tasenga masi amuk thoroi amuk khana manipur sina irang thoroi lan thoroi haiba khoi ngamabra pikraba manipur sida seng hai matamda UP gi district amaga manari neba Rajasthan ki district amaga manari neba khoi manipur hai si pikraba asu pikpa akoi gi lebak sida akoi na thengani ba chai thing sidi akoi ba ki jam re June gi 18 khaktang nati May gi tarik ahum khaktang nati adu gi mak da akoi praja sing se akoi ba ti ware takka khudi gi lane ba koi thengani si no mata taseng na haira ba koi gi kaithen khairmen kaithen bazar sida nena ta na thama tang thani tang nena ta ni ira ma yaudra akoi phamda thenga bi ro ti blockade tawdana ban tawdana labi ngang lembi thingdana thama tang akoi len ba ti len da akoi thenga ro tang yeng bi adam toina masigi thodo se thoptana leire masini akoina khanagadabadi tasengna akoina ngasi ngamkhai kanba numit daidana akoina pangthoi thoramse masigi asengba wahan thok masigi magun yawbudi kadaide yawbudagi haiba matamda akoina masi thoallaroi haidana akoigi wakhanda akoi kari tawsige kari de section sige kadaide soigi dagi haidana akoina madugi section thorangdo lora kandada akoina ngasi pangthoi thoramse masi mapung phaw oigani tasena aina matam khudimaka ai isabu candidate amani haidana ai ngoda vote pibiyo haibadudi aina campaign to khuding de soyam bai haidi aina matam khudimaka hairala kodi ngasi aikhoi manipur se karbar wala mayamna rajniti ro khungbar apna maram moyga